ꯑꯗꯨꯒ ꯇꯜꯂꯦꯗ ꯀꯩꯒꯤ ꯇꯜꯂꯤꯕ ꯁ꯭ꯀꯨꯜ ꯀꯥꯅꯤ ꯈꯟꯕꯗ ꯃꯤꯅ ꯁꯣꯝꯗ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯕꯅ ꯈꯥꯡꯉꯝꯗ꯭ꯔꯦꯉꯣ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯇꯜꯂꯤꯕ ꯕꯦꯔꯥꯅꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛꯁꯨ ꯁꯨꯡꯍꯩꯇꯕ ꯃꯣꯏꯅ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯔꯤ ꯍꯣꯏꯅꯦ ꯑꯩꯗꯧꯅ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯕ ꯑꯣꯏꯔꯗꯤ ꯐꯕ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯁ꯭ꯀꯨꯜ ꯀꯥꯔꯒ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯀꯌꯥ ꯐꯪꯉꯤ ꯈꯪꯅꯒꯗꯕ ꯌꯥꯔꯦ ꯂꯝꯉꯥꯟꯕ ꯅꯪꯗꯤ ꯃꯃꯥꯡꯗꯁꯨ ꯗ꯭ꯔꯣꯞ ꯇꯧꯏ ꯍꯟꯗꯛꯇꯤ ꯁ꯭ꯀꯨꯜ ꯀꯥꯔꯣꯏꯗ꯭ꯔꯣ ꯅꯪ ꯍꯟꯗꯛꯁꯨ ꯀꯥ ꯉꯝꯃꯣꯏꯗꯣꯏꯔꯣ ꯑꯁ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯅꯍꯥꯟꯃꯨꯛꯁꯨ ꯗꯣꯛꯇꯔ ꯌꯦꯡꯉꯨꯕꯅꯤ ꯑꯗꯣ ꯐꯒꯗꯕ ꯃꯥꯟꯗꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯦꯛꯇ ꯍꯧꯋꯤꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯗꯣꯛꯇꯔꯗ ꯌꯦꯡꯉ ꯁꯨꯡꯐꯠ ꯐꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯌꯦꯡꯉ ꯐꯗꯣꯏꯅꯣꯕ ꯍꯥꯏꯅꯦ ꯀꯅꯥꯗ ꯌꯦꯡꯉ ꯐꯗꯣꯏꯕ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯃꯩꯇꯩ ꯃꯥꯏꯕꯗ ꯌꯦꯡꯉꯒ ꯐꯒꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯥꯏꯗ ꯃꯩꯇꯩ ꯃꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯌꯦꯡꯊꯣꯛꯁꯤꯔꯣ ꯑꯁ ꯀꯔꯝꯕ ꯃꯩꯇꯩ ꯃꯥꯏꯕꯅꯣꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯕ ꯃꯩꯇꯩ ꯃꯥꯏꯕꯁꯤꯅꯗꯤ ꯐꯔꯣꯏꯗ ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯪꯁꯦ ꯑꯗꯨꯗ ꯌꯦꯡꯊꯣꯛꯑꯁꯦ ꯑꯗꯨꯝ ꯐꯔꯅꯤ ꯁꯥꯟꯅꯕꯒꯗꯣ ꯌꯥꯎꯕꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦꯕꯗꯣ ꯅꯣꯏ ꯁꯥꯟꯅ ꯆꯠꯂꯤꯗꯣ ꯑꯩ ꯅꯥꯕꯁꯤꯗ ꯉꯝꯗ ꯇꯧꯕꯅꯤꯗ ꯀꯩꯝ ꯈꯜꯂꯨꯅꯣꯕ ꯅꯪ ꯍꯥꯟꯅ ꯐꯔꯗꯕꯅꯦꯕ ꯃꯩꯇꯩ ꯃꯥꯏꯕ ꯑꯃ ꯊꯤꯔꯗꯕꯅꯤ ꯇꯣꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪ ꯊꯤꯔꯗꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯁ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯋꯦ ꯀꯩꯗꯧꯒꯦ ꯂꯝꯉꯥꯟꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯈꯪꯒꯦꯗꯤ ꯌꯥꯏ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯆꯠꯄꯒꯤ ꯋꯥꯈꯜ ꯈꯟꯕ ꯑꯁꯤꯒꯤ ꯋꯥꯡꯃꯁꯦ ꯂꯥꯟꯊꯣꯛꯑꯒ ꯁꯥꯌꯣꯜ ꯆꯤꯡ ꯍꯥꯏꯕꯗꯨ ꯀꯧꯏ ꯑꯁꯤꯗꯒꯤ ꯍꯧꯅ ꯆꯤꯡꯈ꯭ꯔꯕꯅꯤ 아드 우리 징시요. 아시라 라토가로 이봐. 아두가 시대 히답시나 그다이다 방가다고. 왕마시 랑토아가 하이리바 마팜세 마라이복 파라디 여거니 마라이복 파트라가디 아토파 람비 아마다 따기니. 신미의 저놈은 아직 일람도 다 들은. 나도 가야 어디 간대. 거기 움직임이 많대. 안 가니까 나와. 야 무시도 보면 또 왜? 아니네. 굴까지 머링보다 머링 셋라보네. 그래 해봐. 움직임이 많대 해봐. 가리 레레 가리 샤러 가리 샤파레 가리 해닝바. 마마 군시다 미야 살 강도가. 많이 하이드세 좀 많이 안아스. 가리. 지훈아 미안해. 행나 봐야 돼. 행나 봐야지 하이드네. 헤이 나까리 강도. 너희 간비부가 라이 너희 집 간바사노 하이 나보다 우다 불러 탕거다니 말해 너희 집 간비가 지나나 씨앗 싸도 어이 너희 개돌이 시부스러 에이 싫어 그게 내가 뭐 이분보다 뭐한 따기도 보니까 이분가
하지마. 뭐 안 가해. 할수 부서져서 거실에 잘 살았네. 안 가니 좀 일찍. 엄마